Kungamari Raksubo in a Eco Network Manipurna, Go Green Go Clean campaign nama, Directorate of Environment and Climate Change Kakusam Nazaraga, Pangtok Chabadugi, Maka Tarakwena, Damsar or Bumapam Sida Laksharaga, plastic waste Karadur Busuri, Shakal Tonanaba, Pesha Ontok Nanabagi, Koi Lakshabani, Quena Hygienic Badi, wasting Mapam Sida Damsai to Birgasu, Mai Tadopigano, Mai Tadoki Bataragadi, Amone Koi Shakal to Bugi Kulung Chabasu Laitre. Duga machine loina sa out of nina hena mafam si kamsal hanba masida sunatana masida leiba waste mayam sina mafam jana loisin dabat ri shakal tawthokta bataragadi masisina amu hanna akoi lebak lehau da sual kanda ina tina kya ma na lakpi ai hojik mafam sida mai thari sine masi lalaga chappu matamda koi sor phonba sor honba da waba oi mafam sida check suba lakliba aduga thabok suba tongan ton ma chatna ba lau uba lakna ba miosing adugi matik khudong cha da bo oheli Mafam sida damsat oibiriba chilinaw singna su haidu pakak oiba taragadi masina handana akoida amang makya ama pirakani loina mai thadok pasina nungsita gas maikuna chingma sing ase yawgra kanda akoida cancer fawa na halakpa yabagi thokpa lei mioi batana tana jiba panba kya ama koi mangalakani haibagi akibudu fauje aduna akoi khudingma hojikti plastic waste ase loisana honaba plastic kakta natana plastic amade atei waste sing ase Kana bahiram na sinna ba nataragadi akoy da hena mangjabo rakani handak tasu ising isaw thole plastic na chingba tay waste mayam amna khong phunjin badagi khusem gi ising isaw bo thola kanda mioi kyama awa ba piri bane masidagi khoi gyan taminar kanda masidagi khoi khangminar kanda plastic amadi atay waste ngase kana bahiram na sinna ba haiba ase kaktana akoy environment kan mangam lubanan balamda mo ohengani haiba se khanbira kanda nga kaktana to bungam noi do banina akoy khudima isagi daitani khanna isagi thawdang ni khanna Masida lubanan malamda mum ohenba environment kan bada saruk yaminarsi plastic mai thar roisi wasting are mada mangal roisi kana behiram da sinarsi haijari